अहानबद टेंटन मणिपुर टॉप चैनल की मैकेदी पाव मैम थमजगे एंग्लो कुकी वार ऑब्जर्वेशन की मतलब कुकी मसल उंखटनरे है पाव लेरी कुकी खुंदाब मफम एंग्लो कुकी वार ऑब्जर्वेशन की सुटी लौथोख्रे एंग्लो कुकी वार ऑब्जर्वेशन है कुकी सही खुदी अक्टोबर 13 पांथोब सुटी ओरगनी है कुकी मसल की मरक उंखटनब मोट मानदब चाउना लेरी लोइनना नुमित असिगा मरी लेना कुकी स्टूडेंट ऑर्गेनाइजेशन सिरोल थोक्तुना कुकी नमना ताब डिस्ट्रिक्ट सिंग लेबि स्कूल ऑफिस दुकान सिंग पुनम सुटी ओइगदबन हैना लपथोखिबनि अदुबो मसिगी ओना तैनबद लमका डिस्ट्रिक्ट प्राइवेट स्कूल एंड कॉलेज एसोसिएशन की सेक्रेटरी मांगहाउकी कौमी वेमना खुयेक बिदुन थदरक सिरोल अमगी मतुंग इनदी हाइरबि स्कूल सिंगबु जनरल हॉलिडे ओना लपथोक तारबदि एक्स्ट्रा ऑर्डिनरी रेजोल्यूशन अमा मेंबर सिंग लोइनना लौमिनब संगी मरम इसना जौमी नमली मदर्स डे कुकी ब्लैक डे नतना अतई तोप नुमित सुटी लौथोप गमलोई हाइरनसु पाउस मखातनसु फोंदोरक्ली अमरोम च्चुचांपुर मी पुनो खुलाई पुदुन सत्प थिंख्रे च्चुचांपुर डिस्ट्रिक्ट की टाउन एरिया पुनमुक्त ngasi नुमिदांग पुंग 6 तगी थासगी तरागा 9 गे अयुक पुंग 9 फावबा मखा ताबा हुकुम थोक्त्रिबा फावबा अथिंग थमख्रे हाइरु हिरम असिद डिस्ट्रिक्ट मजिस्ट्रेट च्चुचांपुर दारुण कुमार ngasi हुकुम थोक्रे हाइरि मखा चथरपोइन रोबिन मंगा खोरापम थगलप पोस्ट यूनिट 49 कैसापाट की कमांडर तेंगो लोइसिंगा अवा नुंगाई वरी सनबिग सकदम अमनि मणिपुर टॉप चैनल की मैकेरी की मरुइब ई पाउसिंग मैम थमजरी अहानबदा मणिपुर की टेरिटोरियल इंटीग्रिटी इंडिया ना मिराइबि यारोय MIYC इंडिया लेंगाना मणिपुर की टेरिटोरियल इंटीग्रिटी बु इथनिक लाइन थुगाइनब तोइना होटनरक थवंग यानिंगदे हाइना मणिपुर इंटरनेशनल यूथ सेंटर MIYC फोंदोक्लदुना इंटरनेशनल लॉ अमदी अतई स्टेट प्रैक्टिसिंग की मखादा मणिपुर की टेरिटोरियल इंटीग्रिटी कहना थमगदबने की MIYC थदोरक सिरोल मन हाई इंडिया गवर्नमेंट मणिपुर इथनिक लाइन थुगाइन होनरिब थवंग कनेम तफम थुई मरम ह्यूमन राइट्स इंटरनेशनल लॉ सॉवरेनिटी ऑफ नेशन बु इकाई खुमनबा नेशनल इंटरनेशनल की थाकत लेरिबा स्टेक होल्डर पुनमंगना इंडिया गवर्नमेंट की थवंग सिबु खांगमिनबग लोइना पुनमियंग संगमिनब मतम ओइरि हाइरि स्टेट की पॉलिटिकल इंडिपेंडेंस नत्रगना टेरिटोरियल इंटीग्रिटी बु मवंग अमतर शक्ति सिजनदुना थुगाइब यारोय हाइना मयेक सेंगना वाफम पल्लिबा यूनाइटेड नेशंस चार्टरदा इंडिया सि खुयेक पीरिबा लेबामनि मरम मणिपुर की बाउंडरी काइनब इंडिया गवर्नमेंट थबक तौरक्लबदी मधु UN चार्टर इंटरनेशनल लॉ बु खुंगाउनबने हाइना लौरोदबगी मरम लेति इंटरनेशनल लॉ ऑफ जस्टिस न सुलेबा अमगी ngमखै अमसु अमबु मतम पुनमक्त इकाई खुमनगदबने हारि मखा चथरक पोइना तो पावमना अनौब यूथ पॉलिसी लाकपगा स्टेट सिगी यूथ अवार्डी सिंग खुदोंग साब सिंग पीरगनी यस डायरेक्टर मणिपुर लेंगा की यूथ अफेयर्स एंड स्पोर्ट यस न सिंदुना नुमित तरानी सुमना ब्यूटी पार्लर की मतंग सथगदब स्टेट लेवल शॉर्ट टर्म वोकेशनल ट्रेनिंग प्रोग्राम अमंगसी हौदोख्रे खुमलंपाक लेबा स्टेट यूथ सेंटर पांथोकिब थौरम अदुदा यूथ अफेयर्स एंड स्पोर्ट डिपार्टमेंट की डायरेक्टर टी फुलेना थौरम पु अमदी असिस्टेंट डायरेक्टर L अनितान अखनब मिथुंग ओइना सरुक याखि थौरम अदुगा मरी लेना यस की डायरेक्टर टी फुलेना पाउमिशन द फोंदोकिबदा ngasiदगी हौदुना थासिगी कुनगमंगा फावप नुमित तरानी सुम सथगदबा वोकेशनल ट्रेनिंग प्रोग्राम असिगी मरुएब पनमदी नासिंगबु मसा मरोमदम लेप सब ngमनबगी वखलोंदा डिपार्टमेंट असिन अहान बोइन स्कूल ट्रेनिंग पीबगी खोंथांग असि पेखतबनी यूथ सिंगी ओइना डिएक्शन हमदी ड्रग मरी लेनबा थौरम क्या ममांग डिपार्टमेंट असिन सिंदुना पांथोकिब लेख्रे माना मखा तारदुना कॉस्मेटिक हेयर एंड स्किन केयर की ओहाइब बेसिक ट्रेनिंग क्या नहासिंग पीगनी मसिमंग नहासिंग असिगी मपुंग फाब सेंतोक लंबी ओइरगन हाइब नति अदुबु स्किल असि हाइजिल हौबना कॉस्मेटिक मरी लेना मखोय मसागी सेल चटपगी चांगदी खरा मख हैंथान बंगमगने थाजै मासिदा नतना माहि असि हाइजिन हौबना इमुंग मनुंग अवाट अपा मेंकरपदसु कानब ngमगनि थाजै हाइखि लोइना स्पोर्ट की सनारोय सिंगी ओइनादि तोवान तोवान खुदोंग साब कया मरी लेना डिपार्टमेंट हानदगी हौना पीदुना लाखली अदुबु यूथ अवार्डी सिंगी ओइनादि मपुंग फाब खुदोंग साब कया पीब ngमदना लेदि मसिगी मतंग चीफ मिनिस्टर यावना मरी लेना मिनिस्टर गा वाफम क्या खनब लेदि अनव यूथ पॉलिसी लाकपगा स्टेट असिगी यूथ अवार्डी सिंगदा खुदोंग साब सिंग पीरगनि नुमित तरानी सथगदब ट्रेनिंग असिद तोवान तोवान डिस्ट्रिक्ट की नहा मार्फुरोम सरुक यागनि हाइखेनसु पाउस द मखाताना फोंदोरक्ली
Makasa tharak poina to papaw na mo. India democracy sa nadringay da kanglay pakta sa nakhe. IPOM. India da miyam gi laingak democracy laktringay gi mamang da kanglay pakas na miyam gi laingak laydi. Aykhoy gi miyam gi laingak lon sa na bahaw kriyay Indigenous Peoples Organization Manipur gi Publicity Secretary Amarjit Khangan mana phungdurakli. Khangan mana thadurak pasirolamada Loilam Beatrice ki khubam nungdagi tholaklaba matung maning tamba Manipur gi anawba lengak lon asi English nga magasama pangani fugani pan October taragani pan gi satna bahawani hawkibani sai lising kya gi mamang gi satna duna laklaba aikhoi gi puari gi thengthang kya da mapan gi sapu sing na pikhiba saitheng kya aduna aikhoi gi national building da akaiba thonuna laklaba matung English nga magasama pangani fuga tareta Manipur State Constitution Act pass tawduna matanggi sahi English nga magasamapan ga nifuga nipan gi October taraga nipan sa nabawkibane singa masum tam apun bigi lengak lamdam masida leiba horki apun malenga ama Manipur lakpa hokiba si English nga magasamapan ga nifuga nipan gi October taraga nipani numit thana leiriba makai aikoina kaukthopam thokte Southeast Asia lamdam ihan hana miyam gi lengak leikiba si kanglaipak Manipur ni Piklabasu lairik laisu gi mangal matamadu da aikoi gi miyam na phajana leitrabasu apun bamadi miyam gi lenga asina aikoi gi tungi khwai digi tangai phadaba amani haibasi ipai pusing ningthi jana khangan ki haibasi aikoi gi constitution asina mayek sina takli apik palamdam oirabasu malem gi asaw lepak singi tengbang leikidaba Manipurna masagi miyam gi lenga amadi lenga lon ngak tuna makha tana thamangam khidi lining laisona madi culturals assimilation tawduna rajniti gi oiba akhuba miyeng di yumpham oiba singi khurau amadi miyeng na matamdu gi maning makha tamna masagi lengak nungda leijaw phangkidi aikoi gi miyam gi lengak pu inthu pikhi asawa saphu nungda humjin khiduna maning makha tamba lamnam oiram mi haipa phawba ngasi gi miyam na kauna rakli soi khraba puari gi tangkak adum ngasi gi miyam na nahungna nainaba madi haurakli liglamsat amung hana semdina na October taragani panasi National Democracy Day haina maming thonduna konung mamang da leiba City Convention Center thoram pangthokani singa masum tamgi miyam pumba laktuna sarugya birana ba lup asigi mekedige lamdam asigi miyam da khangaladuna anau bai khoi gi national building amagi mara tahan bai bisi sungsoi soidana tawdaba yadraba ithaudang amani asiguma tanja si khangmina duna numira si pangthokpada lamdam asigi singa masum tamda leiriba miyam na sarugya biduna yabiyu haina khangan mana thadorakwa sirolosina makhatana sufungdorakli Makasa tharak poina to papaw na Bangladesh na Myanmar human trafficking hengalakpagi matang na nungnang butkhay Bangladesh na Myanmar ngam khay paring da human trafficking hengalakliba sige matang na nungnang bufungdokhay Bangladesh ki Foreign Affairs ki Minister amadi Tohid Hussein na phungdokibada Bangladesh ti leiriba Myanmar ki Ambassador Yu Kauk So mo da wafam sige matang na khankhay sadakiba meeting aduda marueba Rohingya gi miyoi singu maramda halanbagi wafam yauna leibak masel gi oina leinariba issue singi matang na sukhana nainakhi Bangladesh amadi Myanmar leibak ani asi yumthangnaba leiriba leibak oibana leibak masel gi oina leinariba marida singnaba leiriba singasi maru oina priority piduna sangtainaba ama purakpa ngamnaba honaba thai Foreign Advisor na phungdokiba warolamada handakda Myanmar digi Bangladesh na miyoi lising nifurum hena sangsilakhiba dugi matang na su nungnang butkhi Myanmar conflict thokliba sina maram oiraga ngamkhai paringda masing yamlaba Rohingya gi miyoi kaya Bangladesh ta lepa letina sensilakli laibak anigi oina santi amadi nungsi sana leiminana ba honabada ngamkhai paringda tangdu leitawa phibam ama lehanba mathau ta haiki Magna makata na haikibada haujuk Bangladesh ta sangjapam lawduna leiriba Rohingya gi miyoi singasi maramdamda asoi angam yahondana halan khiba sina Myanmar santi amadi tangdu leitapa phibamda leibigi tangai phadana leiri Myanmar gi ambassador gi maikaidagi su conflict asina maram oiraga khudongsadaba mayuknana leiriba singadu mak masana yakhibaga loinana lanjena khraba miyoi singadu maramdamda halanana bohonabada maru oina English singaniga kungo humdugi November thada Arakan Army ga satakhiba 6 fair kaikhiba duna maram oiraga thindakibani hairi Foreign Minister sina Myanmar government amadi ate atop marueba thaudang loriba leibak singbu athuba matamda
constructive oiba dialogue ama sathaduna leidiba crisis asi sangtainaba puraknaba honagadaban haidi Bangladesh ki makai digi su Southeast Asian lebak singasida regional gi oiba corporation hengat hananabagi commitment adu sapsana thamba ama sangi masida Myanmar na maru oiba gateway ama ohengadabani haibigi wafam su thamdi Bangladesh na Asian sectoral dialogue ki saruk ama ohenanaba honariba sida Myanmar gi makai digi su support taunaba takshili Makoina bilateral trade hengat hanba madi lebak masel gi lainariba miyam gi marakta amaga contact taunaba hengat hananaba madi Dhaka amadi Yangon direct flight tauna haunabagi matangna su khanaki haidi lebak ani gi marakta satakhiba negotiation sigi makada samudra khongwal gi lamdamda jahaz sing satokusin tawu yahanabagi matangna su wari sanari Ambassador Sina Mahaki government ki maikei su Bangladesh na Myanmar gi lanmi sing da medical support tawa sana thanaba posai sing piba madi sangjafam pibana singba tawriba sing adu thakat potki makhoi sing adu Bangladesh ta lansinduna sensin khraba matung tarakwa Bangladesh na amuk Myanmar da halakhibagi thaudok leikhraban hanisu paus ta makhata na phongdorakli atoba pawmana Bangladesh government Prime Minister Sheikh Hasina gi matamda lauthulam ba holiday gi list puna makakhakhre Bangladesh the Prime Minister Sheikh Hasina gi matamda lauthulam ba holiday gi list puna mak anauba interim government kakhakhre haina paw gi source ma gi matung ina phongdorakli Bangladesh interim government gi sip oiriba Muhammad Yunus na phongdoki bu wafam amada Sheikh Hasina gi matamda lauthulam ba national holiday nipan kakhakhre masigi manungda leba sigi president oirama Sheikh Mujibur Rahman ki March taraga treta pangthokpa mapok numiki ningthau thorom pangthokpusu cancel tokre haidi ngasi Bangladesh ki interim government ki makai digi issue tokhibu official gazette amada holiday ki list adu cancel tawre haina laukthokibani government ki makai digi cancel tokraba general holiday ki list adu ki manungda August 15 leba ki awaba phongdokpa numit asisu yauri haukiba numit kya gi matam sida Bangladesh August taraga manga asi leba asigi Independence leader oiriba Sheikh Mujibur Rahman bu khatkiba numit adu ningsing laduna jati gi oina awaba phongdokpa numit oina palan tawduna lakhibane ri Sheikh Mujibur Rahman Englishing amaga samapan gu humdraga mathoi gi matamna Pakistan gi makhutta gi Bangladesh pu maning makhatam naraba lanthengna khibada maru eba thaudang lokhiba lusing mani Englishing amaga samapan gu humdraga manga gi matamda Bangladesh ta military ku satakhiba matamda Sheikh Mujibur Rahman amadi Maki imung manunggi miyoi sing ayamba hatoki adubu maki masanupi ani Sheikh Hasina amadi Sheikh Rehana di lebak phawdi gi hingauki matam maduda makhoi Europe ta sakhiba oibana hingauki bani haidi Sheikh Mujibur Rahman gi masanupi Sheikh Hasina Bangladesh ki politics ta marueba thaudang loduna laki mang English ngamaga samapan ga maudraga taruki matam dagi sahi manga ki tam ama paiki Matam aduda maki administration August taraga mangabu jati gi awaba phongdokpa numit oina palan tawduna suti thakibani masigi matung tarakpada English ngani ga mapan gi matamda Sheikh Hasina na Bangladesh ta amuk hana sakti pai ngauki sei taraga manga supna sasan tawraba matung Sheikh Hasina gi sarkar si ikhang khawdana sei sigi August da resign tawraga India da chensin khibani haidi Tentakna mayamna sumna thamjaramge aduga haujiki oinadi mayam pawsisu matang ase rusinjarage amasum mayam puna anauba update ngamina sena channel sigi maikei degi su mayang mafamda makhatana thamjari mayam puna anauba update ngamina si